ꯐꯖꯕ ꯋꯥꯍꯩꯗ ꯅꯠꯇ꯭ꯔꯒ ꯉꯥꯛꯇꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯅꯕ ꯍꯥꯏꯔꯝꯕꯗꯤ ꯌꯥꯏꯀꯣ ꯑꯗꯨ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯌꯧꯇꯥꯔꯒꯗꯤ ꯂꯩꯔꯦꯅꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯁꯩ ꯑꯦꯔꯤꯌꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦꯕꯀꯣ ꯄ꯭ꯔꯖꯥꯁꯤꯡ ꯀꯔꯤ ꯐꯦꯜ ꯂꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯏꯁꯩ ꯑꯩꯈꯣꯏ ꯗꯤꯁꯤꯖꯟ ꯂꯧꯕ ꯃꯇꯝ ꯑꯣꯏꯔꯦꯕꯀꯣ ꯁꯤꯗꯩꯗ ꯕꯤꯖꯦꯄꯤ ꯋꯥ ꯂꯩꯇꯦ ꯀꯪꯒ꯭ꯔꯦꯁ ꯋꯥ ꯂꯩꯇꯦ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦꯀꯣ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯁꯩ ꯑꯦꯔꯤꯌꯥꯁꯤꯗ ꯍꯣꯏ ꯑꯐꯕꯗꯨꯗꯤ ꯑꯩꯈꯣꯏ ꯐꯩ ꯍꯥꯏꯕ ꯇꯥꯏ ꯀꯣ ꯑꯐꯕ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏ ꯇꯧꯋꯦ ꯍꯥꯏꯕ ꯇꯥꯏ ꯄ꯭ꯔꯃꯥꯟꯅꯤ ꯑꯗꯨ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯤ ꯑꯩꯈꯣꯏ ꯂꯩꯕ ꯇꯥꯏ ꯑꯗꯨꯗ ꯁꯤꯗꯩꯗ ꯍꯦꯛꯇ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯃꯒꯤ ꯋꯥ ꯅꯠꯆꯗꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤ ꯑꯦꯖ ꯑꯦ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯥ ꯑꯗꯨꯗꯤ ꯑꯐꯕ ꯊꯕꯛ ꯇꯧꯋꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯍꯥꯏꯕ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯅꯠꯇꯗꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯥꯏꯒꯤ ꯍꯥꯏꯕ ꯌꯥꯔꯅꯤ ꯀꯥꯏꯅ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔ ꯁꯦꯝꯕꯤꯌꯨꯅ ꯆꯠꯈ꯭ꯔꯒ ꯃꯁꯥ ꯃꯁꯥꯅ ꯄꯨꯈꯤꯕ ꯃꯐꯤꯐꯥꯎꯗ ꯉꯁꯥꯏꯒꯤ ꯃꯦꯃꯥꯟ ꯇꯥꯗꯅ ꯍꯜꯂꯛꯄ ꯑꯗꯨꯒ ꯗꯦꯟ ꯑꯃꯅ ꯑꯃꯨꯛ ꯂꯩꯍꯧꯔꯤ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯪꯀꯥꯟꯗꯅ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯚꯔꯥ ꯍꯣꯡꯕ ꯉꯥꯏꯍꯧꯕ ꯀꯥꯡꯕꯨ ꯈꯔ ꯌꯥꯎꯔꯤ ꯀꯥꯏꯅ ꯍꯥꯏꯕ ꯃꯃꯤꯁꯤꯗꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯇꯁꯦꯡꯅ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝꯅ ꯎꯔꯛꯄꯒꯤ ꯃꯑꯣꯡꯅꯦꯕ ꯁꯤ ꯂꯥꯛꯏꯁꯦꯀꯣ ꯃꯣꯏꯗ ꯊꯥꯒꯤ ꯂꯨꯄꯥ 2 ꯇꯣꯂꯣꯞ ꯊꯥꯒꯤ ꯂꯨꯄꯥ ꯂꯥꯛ 2 ꯇꯣꯂꯣꯞ ꯆꯥꯍꯜꯂꯤꯕ ꯆꯍꯤꯒꯤ ꯀꯔꯣꯔ ꯃꯌꯥꯝ ꯐꯪꯍꯜꯂꯤ ꯄꯣꯠꯇꯣ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯈꯨꯕꯤ ꯁꯣꯏ ꯄꯤꯔꯀꯥꯟꯗ ꯐꯪꯕ ꯄꯣꯠ ꯑꯃꯅꯤ ꯃꯣꯏ ꯀꯥꯎꯗ ꯐꯩꯌꯦꯕꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯑꯔꯨꯕ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯈꯥ ꯇꯥꯅ ꯀꯩꯗꯧꯕ ꯌꯥꯕꯅꯣ ꯌꯦꯡꯕꯒꯤ ꯀꯩꯒꯨꯝꯕ ꯃꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯊꯕꯛ ꯈꯔ ꯂꯩꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯍꯥꯏꯕꯤꯕ ꯆꯪꯉꯦ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯂꯤꯗꯔ ꯑꯃꯅ ꯍꯦꯛꯇ ꯍꯥꯏꯅꯤꯡꯉꯦꯅ ꯉꯁꯥꯏ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯚꯔꯥ ꯍꯣꯡꯕ ꯉꯥꯏꯕꯒꯤ ꯃꯃꯤ ꯈꯔ ꯇꯥꯕ ꯃꯃꯤꯗꯨꯗꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯁꯥꯏ ꯖꯒꯥꯁꯤꯗ ꯉꯁꯥꯏ ꯁꯥꯟꯅꯕ ꯌꯥꯔꯅꯤ ꯉꯥꯡꯕ ꯌꯥꯔꯅꯤ ꯇꯧꯕ ꯃꯃꯤꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯉꯥꯡꯍꯟꯅꯤꯡꯗꯦ ꯌꯥꯝꯅ ꯀ꯭ꯔꯨꯁꯤꯌꯦꯜ ꯁ꯭ꯇꯦꯖꯅꯤ ꯃꯤꯌꯥꯝꯒꯤ ꯃ꯭ꯌꯨꯠ ꯁꯤꯜꯂꯒ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯃꯥꯒꯤ ꯉꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯀꯔꯤ ꯉꯥꯡꯒꯗꯒꯦꯁꯦ ꯌꯥꯝꯅ ꯖꯥꯠꯊꯣꯛ ꯑꯃ ꯆꯪꯉꯤꯁꯤꯗꯤ ꯃꯣꯏꯀꯣ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯔꯤꯁꯦ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯅꯣꯏ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯨꯔꯣ ꯅꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯨꯔꯣ ꯑꯗ ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯐꯝꯃꯀꯥꯟꯗ ꯅꯣꯏ ꯇꯧꯅꯤꯡꯕ ꯆꯤꯌꯥꯔꯃꯦꯟ ꯑꯣꯏꯔꯒ ꯅꯣꯏ ꯇꯧꯅꯤꯡꯕ ꯇꯧꯅꯔꯨꯔꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯨꯔꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯍꯤ 2 ꯇꯪꯈꯥꯏ ꯍꯦꯜꯂꯕ ꯑꯩꯈꯣꯏ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯂꯥꯟꯁꯦ ꯂꯣꯏꯁꯤꯜꯂꯨ ꯖꯁꯇꯤꯁ ꯄꯨꯊꯣꯛꯎ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕ ꯈꯪꯉꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗ ꯃꯣꯏ ꯃꯁꯦꯟ ꯅꯨꯡꯉꯥꯏꯅꯅꯕ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯩꯈꯣꯏ ꯇꯧꯔꯨꯔꯦ ꯗꯦꯜꯂꯤ ꯆꯠꯂꯨꯔꯦꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯨꯔꯦꯅ ꯑꯩꯈꯣꯏꯁꯨ ꯀꯥꯏꯅ ꯃꯥꯟꯕ ꯗꯦꯟ ꯉꯁꯥꯏꯒꯤ ꯂꯤꯗꯔꯁꯤꯡꯅ ꯉꯥꯡꯅꯤꯡꯉꯦꯅ ꯉꯁꯥꯏꯒꯤ ꯉꯥꯡꯉꯣꯏꯗꯕ ꯁꯣꯏꯗꯕ ꯉꯥꯡꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯁꯥꯟꯅꯕ ꯌꯥꯅꯤ ꯄꯪꯇꯥ ꯇꯥꯖꯅꯤ ꯄꯪꯄ ꯌꯥꯖꯅꯤ ꯀꯥꯏꯅ ꯃꯑꯣꯡꯗ ꯁꯨꯝ ꯆꯠꯄꯒꯤ ꯃꯃꯤꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯂꯤꯗꯔ ꯍꯥꯏꯕꯁꯤꯗꯤ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯅ ꯇꯥꯕ ꯃꯇꯝꯗ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯃꯦꯟ ꯑꯃꯇ ꯄꯤꯌꯨ ꯍꯥꯏꯔꯒꯁꯨ ꯅꯣ ꯀꯃꯦꯟ ꯍꯥꯏꯒꯨꯝꯕ ꯗꯦꯟ ꯀꯔꯤ ꯍꯥꯏꯅꯤ ꯂꯩꯔꯤꯕ ꯐꯤꯂꯝꯒꯤ ꯃꯇꯥꯡꯗ ꯀꯩ ꯋꯥ ꯈꯔ ꯈꯟꯅꯁꯤ ꯍꯥꯏꯔꯒꯁꯨ ꯅꯣꯛꯁꯤꯜꯂ ꯉꯥꯡꯒꯨꯝꯕ ꯀꯣ ꯃꯁꯥꯗ ꯁꯦꯔꯤꯌꯁ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯇꯥꯛꯄꯗꯤ ꯄ꯭ꯔꯖꯥ ꯋꯥꯒꯦ ꯋꯥꯔꯣꯏꯇꯨ ꯄ꯭ꯔꯖꯥ ꯁꯤꯒꯤꯁꯨ ꯁꯤꯔꯣꯏꯇꯨ ꯑꯩꯒꯤꯗꯤ ꯅꯣꯏ ꯃꯌꯥꯝꯅ ꯚꯣꯠ ꯄꯤꯔꯛꯇꯅ ꯊꯥ ꯆꯍꯤꯒꯤ ꯂꯨꯄꯥ ꯂꯥꯛ 2 ꯇꯣꯂꯣꯞ ꯐꯪꯖꯔꯦ ꯆꯍꯤꯒꯤ ꯀꯔꯣꯔ ꯈꯔ ꯂꯥꯛꯆꯔꯦ ꯑꯗꯨꯅ ꯑꯩ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯕ ꯐꯤꯝꯗ ꯂꯥꯛꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥꯅ ꯁꯣꯏ ꯂꯃꯟ ꯈꯨꯝꯃꯛꯀꯅꯦꯕ ꯑꯗꯨ ꯄꯣꯠꯇꯨꯀꯣ ꯑꯗꯨꯅ ꯃꯁꯤ ꯁꯤ ꯁ꯭ꯇꯦꯖ ꯌꯧꯁꯤꯜ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯕꯤꯍꯥꯔꯒꯤ ꯏꯂꯦꯛꯁꯟ ꯀꯥꯕ ꯅꯨꯡꯉꯥꯏꯕ ꯄꯣꯕ ꯀꯥꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯌꯥꯀꯥ ꯌꯦꯡꯉꯒ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯆꯔꯥ ꯍꯦꯜꯂ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯉꯝꯃꯣꯏꯕꯀꯣ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯂꯝꯕꯤ ꯆꯠꯄ ꯌꯥꯍꯟꯗꯗꯅ ꯂꯩꯔꯒ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯍꯥ ꯀꯥ ꯂꯩꯍꯜꯂꯒ ꯁꯨꯝꯅ ꯀꯗꯅ ꯕꯤꯍꯥꯔꯗꯅ ꯕꯥꯔꯗꯦ ꯄꯥꯡꯊꯣꯛꯄꯒꯤ ꯃꯃꯤꯗꯤ ꯑꯩꯈꯣꯏ ꯌꯥꯔꯣꯏꯕꯀꯣ ꯕꯤꯍꯥꯔꯒꯤ ꯕꯥꯔꯗꯦ ꯄꯥꯡꯊꯣꯛꯄꯗꯣ ꯕꯤꯍꯥꯔꯒꯤ ꯕꯥꯔꯗꯦ ꯄꯥꯡꯊꯣꯛꯑꯦ ꯕꯤꯍꯥꯔꯒꯤ ꯚꯣꯠ ꯄꯥꯡꯊꯣꯛꯑꯦ ꯕꯤꯍꯥꯔꯗ ꯉꯁꯥꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯂꯨꯍꯣꯡ ꯃꯆꯥ ꯃꯁꯨꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛ ꯂꯩꯔꯦ ꯑꯗꯨꯒꯤ ꯊꯧꯔꯝꯗꯨ ꯂꯣꯏꯕ ꯉꯥꯏꯔꯒ ꯁꯔꯀꯥꯔ ꯁꯦꯝꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯂꯤꯔꯤꯟ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤ ꯀꯔꯤꯅꯣ ꯎꯔꯦ ꯀꯣꯏꯁꯟꯗꯨꯅꯦꯕ ꯂꯥꯛꯏꯗꯤꯀꯣ ꯕꯤꯍꯥꯔꯗ ꯕꯥꯔꯗꯦ ꯄꯥꯡꯊꯣꯛꯀꯦꯔꯥ ꯕꯤꯍꯥꯔꯗ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯦꯔꯥ ꯕꯤꯍꯥꯔꯗ ꯃꯣꯏ ꯂꯨꯍꯣꯡꯕ ꯄꯥꯡꯊꯣꯛꯀꯦꯔꯥ ꯑꯦꯅꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯄꯥꯡꯊꯣꯛꯆꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯃꯗꯤ ꯁꯦꯔꯤꯌꯁ ꯂꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯗꯨꯅꯤ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯉꯤꯗꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯗꯤ ꯕꯤꯍꯥꯔꯒꯤ ꯚꯣꯠꯁꯦ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯚꯣꯠ ꯗꯦꯜꯂꯤꯒꯤ ꯚꯣꯠ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯥꯡꯗꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯌꯥꯗꯦ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯆꯠꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯁꯦ ꯃꯤ ꯑꯣꯏꯅ ꯎꯗ꯭ꯔꯕ꯭ꯔꯥ ꯀꯣꯏꯁꯟꯗꯨ ꯂꯥꯛꯇꯣꯏ ꯄꯣꯠꯅꯤꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤ ꯃꯤ ꯑꯣꯏꯅ ꯎꯍꯜꯂꯛꯇꯣꯏꯁꯦ ꯀꯅꯥꯅ ꯎꯍꯟꯗꯕꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯗꯥꯏꯇ ꯂꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯣꯏꯅ ꯎꯍꯟꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯣꯏ ꯇꯥꯏꯅꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯀꯣꯏꯁꯟ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯂꯤꯚꯤꯡ ꯁꯥꯏꯠ ꯑꯦꯔꯤꯌꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯪꯉꯤ ꯀꯣ ꯑꯗꯨꯝ ꯈꯪꯉꯤ ꯑꯗꯨꯝ ꯏꯁꯨꯁ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁ ꯁꯦꯞ ꯇꯧꯅꯕ ꯃꯥꯏ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯇꯝ ꯇꯥꯡꯀꯛ ꯅꯥꯏꯅ ꯊꯕꯛ ꯇꯧꯕꯅꯤꯀꯣ ꯁꯦꯝꯕꯁꯨ ꯑꯣꯏꯁꯅꯨ ꯀꯣ ꯁꯦꯝꯗꯕꯗꯤ ꯌꯥꯔꯣꯏ ꯁꯦꯝꯕꯁꯨ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯃꯣꯏꯅ ꯄꯥꯟꯅꯔꯤꯁꯤ ꯅꯕꯦꯝꯕꯔ ꯐꯥꯎꯕꯗ ꯀꯣ ꯅꯕꯦꯝꯕꯔ ꯐꯥꯎꯕꯗ ꯒꯣꯔꯃꯦꯟ ꯁꯦꯝꯂꯒꯅꯤ ꯍꯥꯏꯔꯛꯏ ꯀꯥꯏꯅ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯊꯥꯖꯔꯤ ꯍꯥꯏ ꯊꯝꯕꯅꯦꯕꯀꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 25ꯗ ꯕꯤꯍꯥꯔꯒꯤ ꯏꯂꯦꯛꯁꯟꯁꯦ ꯀꯩꯅꯣꯗ ꯂꯣꯏꯔꯦ ꯀꯣ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 13ꯗ ꯂꯣꯏꯔꯦ ꯀꯣ ꯕꯤꯍꯥꯔꯒꯤ ꯏꯂꯦꯛꯁꯟ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 13ꯗ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔꯕꯅꯤꯅ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 10ꯗ ꯅꯕꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 25ꯗ ꯃꯅꯤꯄꯨꯔꯁꯦ ꯁ꯭ꯇꯦꯠ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯃꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇ ꯍꯥꯏꯕ ꯉꯝꯗꯦꯕ ꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯌꯩꯊꯣꯛꯈꯤꯕꯁꯨ ꯌꯥꯏ ꯄ꯭ꯔꯃꯥꯟꯅꯤꯀꯣ ꯒꯕꯔꯅꯔꯅ ꯅꯍꯥꯟ ꯒꯕꯔꯅꯔꯒꯤ ꯑꯣꯏꯕ ꯁ꯭ꯄꯤꯆꯇ ꯄꯤꯕꯗ ꯍꯧꯖꯤꯛꯐꯥꯎꯗ ꯑꯅꯧꯕ ꯒꯣꯔꯃꯦꯟ ꯑꯃ ꯁꯦꯝꯅꯅꯕ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯀꯩꯁꯨ ꯂꯩꯇꯦꯅ ꯒꯕꯔꯅꯔꯅ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯨꯅ ꯀꯟꯐ꯭ꯌꯨꯖꯤꯡꯗ ꯊꯝꯃꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯍꯟꯕ ꯁꯥꯎꯍꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯏꯍꯥꯛꯀꯤ ꯏꯔꯥꯡ ꯈꯔ ꯁꯨꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯁꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯥꯟꯅꯁꯨ ꯂꯥꯛꯑꯣ ꯍꯥꯟꯅ ꯑꯃꯨꯛ ꯁꯥꯎꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯨꯛ ꯁꯥꯎꯅ ꯁꯨꯝ ꯁꯥꯟꯅꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯧ ꯂꯤꯂꯥ ꯑꯃ ꯁꯥꯟꯅꯁꯤ ꯑꯩꯈꯣꯏ ꯂꯤꯂꯥ ꯑꯃ ꯁꯥꯟꯅꯁꯤ ꯑꯗꯨꯒ ꯄ꯭ꯔꯖꯥꯁꯤꯡ ꯊꯥꯖꯟ ꯊꯝꯃ ꯂꯣꯏꯔꯦꯅ ꯃꯥꯟꯕ ꯃꯃꯤꯡ ꯑꯩꯈꯣꯏ ꯂꯥꯛꯇꯣꯔꯦꯕ ꯂꯤꯁꯤꯡꯀꯣ ꯑꯗꯨꯅ
ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯌꯥꯝ ꯊꯨꯅ ꯁꯦꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯁꯦꯝꯃꯨ ꯍꯥꯏꯔꯤꯁꯦ ꯅꯣꯏꯒꯤ ꯆꯧꯀ꯭ꯔꯤ ꯅꯨꯡꯉꯥꯏꯕ ꯐꯝꯅꯕ ꯅꯠꯇꯦ ꯐꯝꯕꯤꯌꯨ ꯆꯧꯀ꯭ꯔꯤ ꯅꯨꯡꯉꯥꯏꯕꯁꯨ ꯐꯝꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯑꯗꯨꯒꯨꯝꯕ ꯖꯁꯇꯤꯁꯇꯣ ꯄꯥꯝꯕꯒꯤ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯕꯤꯍꯥꯔꯗ ꯂꯗꯨ ꯑꯗ ꯕꯤꯍꯥꯔꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯀꯦꯛ ꯏꯟꯅꯗꯅ ꯂꯩꯕꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤ ꯂꯣꯏꯔꯛꯄ ꯉꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯗꯦꯜꯂꯤꯒꯤ ꯂꯩꯔꯤꯕ ꯃꯦꯂꯦꯟ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯑꯗꯨ ꯈꯛꯅ ꯂꯨꯝꯅ ꯂꯧꯗꯦ ꯃꯅꯤꯄꯨꯔꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯑꯗꯨ ꯑꯅꯪ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯈꯪꯐꯝ ꯆꯪꯉꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔ ꯂꯥꯛꯑꯀꯥꯟꯗ ꯚꯥꯏꯌꯣ ꯕꯍꯦꯅꯣ ꯇꯧꯔꯒ ꯃꯅꯤꯄꯨꯔꯁꯤ ꯑꯗꯨꯅꯤ ꯀꯥꯏꯅ ꯂꯥꯎꯔꯝꯗꯥꯏꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯅꯤꯄꯨꯔ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯤ ꯌꯥꯕꯣꯠꯇꯦ ꯀꯥꯏ ꯍꯥꯏꯔꯝꯗꯥꯏꯅꯦ ꯃꯥꯕꯨ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯣꯏꯒꯤ ꯀꯥꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯆꯠꯂꯒ ꯑꯥꯗ ꯂꯩꯔꯕꯅꯤꯅ ꯑꯃꯨꯛꯇꯗꯤ ꯎꯅꯕꯤꯌꯨꯗꯅ ꯎꯅꯕꯤꯌꯨ ꯑꯝꯇꯪ ꯂꯥꯎꯕꯤꯔꯣ ꯑꯗꯒꯤ ꯑꯣ ꯚꯥꯏꯌꯣ ꯕꯍꯦꯅꯣ ꯅꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯩ ꯎꯅꯖꯔꯦ ꯀꯥꯏꯅ ꯑꯝꯇꯪ ꯂꯥꯎꯕꯤꯔꯣ ꯑꯩꯈꯣꯏ ꯄꯦꯟꯒꯦꯗꯅ ꯑꯗꯨ ꯎꯅꯕ ꯃꯇꯝꯁꯨ ꯄꯤꯔꯛꯇꯦ ꯑꯗꯨ ꯁꯤꯒꯨꯝꯕ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯝ ꯆꯠꯈꯤꯅꯤ ꯔꯥꯖꯅꯤꯇꯤ ꯉꯥꯡꯅꯕ ꯆꯠꯈꯤꯅꯤ ꯑꯗꯨꯁꯨ ꯄꯥꯝꯖꯗꯦꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯁꯦꯟꯇꯔ ꯂꯤꯗꯔꯁꯤꯡꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯇꯥꯠ ꯄꯥꯠ ꯇꯧꯕꯒꯤ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯌꯥꯔꯒꯨꯝꯁꯦ ꯍꯥꯏꯕ ꯃꯇꯝꯗꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯍꯨꯠ ꯊꯥꯒꯠꯂꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯃꯨ ꯊꯨꯗꯦꯛꯅ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯆꯞ ꯆꯥꯅ ꯗꯥꯏꯇ ꯂꯧꯕꯤꯔꯣ ꯆꯠꯂꯝꯗꯥꯏꯗ ꯉꯥꯡꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯦꯝ ꯑꯦꯜ ꯑꯦꯁ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯈꯣꯏ ꯍꯜꯂꯛꯄꯗꯁꯨ ꯃꯁꯣꯡ ꯐꯜꯂ ꯑꯗꯨꯝ ꯉꯥꯡꯕꯤꯌꯨ ꯀꯣ ꯇꯁꯦꯡꯅ ꯅꯕꯦꯝꯕꯔꯒꯤ ꯇꯥꯡ 16ꯇ ꯕꯤꯍꯥꯔꯒꯤ ꯏꯂꯦꯛꯁꯟ ꯂꯣꯏꯗꯧꯔꯦ ꯑꯗꯣ ꯅꯕꯦꯝꯕꯔꯒꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯄꯤꯕꯗ ꯆꯌꯣꯜ 3 ꯍꯥꯏꯀꯣ ꯅꯕꯦꯝꯕꯔꯒꯤ ꯆꯌꯣꯜ 3 ꯍꯥꯏ 3/3/12 ꯀꯣ 7 days into 3 3/12 21 days 21다 ꯗꯦꯠ 21 ꯇꯥꯗꯣꯏ ꯅꯠꯇ꯭ꯔꯥ ꯆꯌꯣꯜ 3ꯒꯤ ꯃꯅꯨꯡꯗ ꯁꯔꯀꯥꯔ ꯁꯦꯝꯕ ꯌꯥꯏꯅ ꯁꯥꯏꯗ ꯄꯟꯕ ꯌꯥꯎꯕꯅꯤ ꯑꯩ ꯁꯨꯝ ꯎꯖꯕ ꯃꯇꯝꯗꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 21 or 25 26 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯅꯕꯦꯝꯕꯔꯒꯤ ꯑꯦꯟ ꯑꯣꯐ ꯃꯟꯊ ꯊꯥ ꯂꯣꯏꯔꯛꯄꯒꯤ ꯗꯦꯠ ꯑꯦꯟ ꯑꯣꯐ ꯗꯦ ꯅꯕꯦꯝꯕꯔꯒꯤ ꯊꯥ ꯂꯣꯏꯔꯛꯄ ꯇꯥꯔꯤꯛꯇꯨꯒꯤ ꯃꯅꯨꯡ ꯐꯥꯎꯕꯗ ꯁꯔꯀꯥꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯃꯅꯤ ꯃꯗꯨ ꯁꯦꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒꯤ ꯑꯩꯈꯣꯏ ꯇꯨꯑꯦ ꯍꯥꯏꯕꯒꯤ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯊꯣꯛꯂꯛꯄꯗ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯄꯦꯟꯒꯦꯕꯀꯣ ꯑꯗꯨꯁꯨ ꯍꯥꯏꯗꯦ ꯁꯨꯝ ꯅꯥꯀꯟꯗ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯊꯥꯖꯔꯤ ꯍꯥꯏꯅ ꯊꯝꯕ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯨ ꯆꯠꯈꯤꯕ ꯐꯤꯔꯣꯟ ꯄꯨꯈꯤꯕꯁꯤꯡꯗꯣ ꯐꯤꯔꯣꯟ ꯑꯅꯧꯕ ꯁꯦꯠꯂ ꯂꯥꯛꯄ꯭ꯔꯥ ꯑꯗꯒꯤ ꯍꯥꯟꯅ ꯆꯠꯈꯤꯕꯗꯣ ꯂꯩꯍꯧꯕ꯭ꯔꯥ ꯃꯁꯣꯏ ꯇꯧꯅꯕ ꯌꯥꯎꯔꯝꯃꯅꯤ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤ ꯑꯗꯨꯒ ꯗꯦꯟ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯔꯅ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯚꯔꯥ ꯍꯣꯡꯕ ꯉꯥꯏꯕꯒꯤ ꯇꯧꯕꯅꯤ ꯀꯥꯏꯅꯒ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ प्रजाजे पंखा सानबी सानबीरकनु ngaंगनिंगे पा ngaंगबीरकनु लीडर हाइबसे ngaंगथोक्ट्रिकान खै तिनोथर खंगदौबनिको अन मोयना ngaंगबो वासे लीडर अमना ngaंगबो वासी मणिपुर की मियाम कोई 36.47 lakhs की महौसिला ngaंगिने जे इसार खंगि दौबनेबको देन अमना मणिपुर पुमगी एमएलए ओइद्रे हायरगना केंद्र की एमएलए हायरगना केंद्र दुमगी लेरिबा मी 20 दगिना 30,000 की मंगल मी 20 की मनुंगी मीसिंगदो अदुई प्रजा मियामना ngaंगबा वाने नखोय लोगने एमएलए ngaंगबा वाजिको अदुना लीडर अमना ngaंगथोपो वाइसे तसेंगना यामना चेक्सिनना हाइसिंगना मियोय लिसिंग खरगी दायित्व पूरा चलिबा मियोय अमने खंगबिरकांदा प्रजा मियामना करेबनबा मानबा को थमोय सुपया वाद ngaंगबिरकनो को यामना क्रुशियल स्टेजनी याम क्रुशियल स्टेजनी हजि तंगाय फदना मणिपुर की पुवारे सौनरलबा मणिपुर शिलोंगी राजबारी बिलिंग थुदेकपसिदा एमएलए मैम कई मोडगे खै हंगबा लेयबको सिजु दुम अनोबा सादुनी कैनो सिने फजदुनी कैनो हाबदुना दिखो यारोयबको सुगुंबा सिस्टम नाइदा बसक्से तौबिगन हाबनि खैसे बसक्से दुना लाइबिरिबा एमएलए सिंगसे अखोय प्रजा सिंगना कुमहै ओइना येंगगा लेबने उबिगनो याम कुपना येंगी को प्रजा मियामगी ओइबा सेंटिमेंट अमा येंगा ले हाबा हमजे समाय थमजगी जा अरुबेदा अखोयगी